ꯆꯦꯟꯖꯤ ꯌꯥꯎꯔꯝꯃꯤꯅꯦ ꯐꯥꯔꯁ ꯁꯦꯀꯦꯟ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯀꯪꯂꯩꯆꯥ ꯃꯌꯥꯝ ꯄꯨꯝꯕꯕꯨ ꯍꯦ ꯀꯪꯂꯩꯆꯥꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯉꯁꯤ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯤꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯗꯨꯅ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯄꯤꯕꯤꯔꯛꯎ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯌꯥꯝ ꯏꯁꯄꯣꯔꯠ ꯑꯁꯤꯕꯨ ꯁꯤꯟꯖꯔꯤꯕ SDC ꯀ꯭ꯂꯕ ꯆꯤꯡꯊꯥꯝ ꯏꯟꯈꯠꯂꯛꯂꯤꯕ ꯁꯥꯇ꯭ꯔ ꯅꯍꯥꯔꯣꯜ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯍꯦ ꯀꯪꯂꯩꯆꯥꯅ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯦ ꯀꯪꯂꯩꯆꯥꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯏꯁꯄꯣꯔꯠ ꯑꯁꯤꯕꯨ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕ ꯂꯥꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃ ꯏꯆꯦꯆꯜ ꯃꯌꯥꯝ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯒꯤꯐ ꯑꯃꯃꯝ ꯑꯣꯏꯅ ꯀꯟꯁꯣꯂꯦꯁꯟ ꯄꯤꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯟꯖꯔꯤꯕ ꯏꯁꯄꯣꯔꯠ ꯑꯁꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯥꯏ ꯄꯥꯛꯅꯕ ꯆꯥꯎꯅ ꯊꯧꯗꯥꯡ ꯂꯧꯔꯤꯕ SDC ꯀ꯭ꯂꯕꯀꯤ ꯃꯦꯝꯕꯔꯁꯤꯡ ꯅꯍꯥꯔꯣꯜ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜ ꯀꯌꯥ ꯁꯥꯇ꯭ꯔ ꯅꯍꯥꯔꯣꯜ ꯀꯌꯥ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝꯅ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯊꯥꯔꯛꯂꯤꯕ 100 ꯃꯤꯇꯔ ꯔꯦꯁ ꯏꯁꯄꯣꯔꯠ ꯑꯁꯤꯒꯤ ꯃꯀꯣꯛ ꯃꯊꯪ ꯑꯗꯨ ꯀꯅꯥꯅꯣ ꯃꯌꯥꯝꯅ ꯌꯦꯡꯕꯤꯌꯨ ꯒꯦꯁ ꯇꯧꯕꯤꯌꯨ ꯈꯔꯒ ꯑꯃꯨꯛ ꯁꯦꯅꯤꯌꯔ ꯑꯣꯏꯕ ꯇꯤꯝ ꯑꯃ ꯑꯁꯣꯝꯗ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯃꯌꯥꯝ ꯑꯩ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯇꯤꯝ ꯋꯨꯃꯦꯟ ꯁꯦꯅꯤꯌꯔ ꯇꯤꯝꯒꯤ 100 ꯃꯤꯇꯔ ꯔꯦꯁ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯍꯦ ꯀꯪꯂꯩꯆꯥꯒꯤ ꯚꯤꯌꯨꯔꯁꯤꯡꯗ ꯍꯦ ꯀꯪꯂꯩꯆꯥꯅ ꯍꯥꯏꯖꯔꯤ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯤꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯃꯌꯥꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛꯁ ꯑꯃꯗꯤ ꯀꯃꯦꯟ ꯍꯦ ꯀꯪꯂꯩꯆꯥꯅ ꯃꯌꯥꯝ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯑꯗꯨ ꯑꯅꯤꯗꯣ ꯍꯧꯖꯤꯛꯀꯤ ꯑꯅꯤ ꯄꯨꯟꯅ ꯁꯦꯝꯃꯤꯟꯅꯈꯤꯕꯅꯦ ꯅꯣꯏ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯐꯥꯔꯁ ꯁꯦꯀꯦꯟ ꯌꯦꯠꯅꯕꯅꯤꯅꯦ ꯃꯁꯛ ꯈꯪꯍꯧꯔꯤꯅꯤꯅꯦ ꯁꯦ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯕ ꯀꯩꯅꯣꯁꯨ ꯌꯥꯎꯋꯤ ꯚꯤꯌꯨꯋꯔꯁꯤꯡꯅ ꯂꯥꯏꯛ ꯕꯇꯟ ꯑꯃꯃꯝꯇꯪ ꯅꯝꯕꯤꯔꯝꯃꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤꯗꯃꯛ देखना है somda sai mayekto kana munna yendiyoba ni amana soibata mangdo se group ani neba maramdi ni haidu ka bi haidu ka chacho ni disqualify oni atokka lehon ba e mangani bi mangane adu na maram kanda sai law kandiyo aduna ni kandiyo ek thangba ba agobi bet phang ni ta hobu yaro ko ni ta hora ka sai ni ta hobu yaro oi dele khani ani adu na sa diro
우리는 방가한다. 그러면은 하이스타일 메카로잖아. 하이스타일 그 섬나 좀 찍어봐. 내가 오늘 저렇게 하이스타일 나노도 함나 여기 맞아 좀 함나 와이 뭐냐. 아두가 아한마도 이아이 문학 아두 파기세 ꯃꯤꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯈꯟꯗꯨꯅ ꯁꯦꯝꯖꯔꯤꯕ ꯋꯥꯅ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯌꯥꯝꯅ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯤꯌꯥꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯕꯗ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯋꯥꯅ ꯃꯇꯝ ꯆꯪꯅ ꯁꯦꯝꯖꯩ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ Mana berapa? Luai kere. How's phang neta pa yaw di bro? Dua pi wow di. Aku ribu watt dah habis berapa?